Ahanbada maru oiba pau. Relief camp singda changjafam loduna leiriba inmate singi phibam Supreme Court ki judge singna yengsinkhre. Hauzik leiriba Manipur gi situation asida delimitation process pangthokpa yaroi folks. Sandorakliba African swine fever ngakthoknaba cheksin thorang lokhat haningi. Supreme Court judges delegation singi Manipur khongchat taramno oi. Masagi Loufam Da Kuki Singna Yungsilakpa flag ki photo namluba lomi ama police na Fajinlure. Irang asiga mari leinana PM da wahang kaya hangli. Churachandpur da numidang pung mga dagi nahasing mayumdagi mapan thokandaba atopa village lansinduna changbagi athingba thamkhre. Churachandpur da numidang pung mga dagi nahasing mayumdagi mapan thokandaba atopa village lansinduna changbagi athingba thamkhre. Churachandpur da thokliba irang asna maram oiraga charangnaba phibam asi laksinduna mahusagi phibam da hanjilaknabagi matangda DC Churachandpur na luchingduna tongan ba village chief amadi village authority punna phaminaduna wafam kaya khannabaga loinana paikhalakadaba thabak thoram singi matangda wari sanakhre. Wari sanaba aduda numidang pung mga dagi nahasing mayumdagi mapan thokandaba amadi atopa village lansinduna changbagi athingbasu thamkhre. Wari sanaba aduda Churachandpur gi Nehru Mark da leiba ECT hall da ngasi nungthil fawba pangthokhibani. Wari sanaba aduda village chief sing village authority ki executive member sing amadi Manipur government ki maikaidagi DC Churachandpur SP Churachandpur amadi Tuibong subdivision gi SDO su saruk yakhi. Wari sanaba aduda Churachandpur da hauzik oiriba charang na basigi matangda kupna khanakhi. Loinana Churachandpur amadi masigi akoiba mafam singda mahusagi phibam da hanjilakna bohotnabada nupi singna maru oina numidangi matamda lauriba thabak thoram sing adu makhatana chathanaba khanakhi. Numidang wairam pung mga dagi naha oiba sing mayumdagi mapan thokhandanaba mayumda lehennabagi matangda wari sanakhi. Nahasing na numidang wairam pung mga gi matungda masagi village manungda leigadabani amadi atopa village lansinduna changbagi athingba thamba haina ngasi wari sanaba aduda yawkiba village chief amadi village authority punna amata oina yanakhi. Churachandpur da thokliba irang asna maram oiduna mayum makai thadokna chen krabasing masagi mayumda hanjan hannabagi matangda paikhalkadaba thabak thoram singi matangda su kumna khanakhi. Loinana village authorities singi apamba singi matung inna social media da thokliba pausing asigi achum aran khandoknabagi damak police control number 6909161233 su hangdokre hairi. Relief camp singda changjafam loduna leiriba inmate singi phibam Supreme Court ki judge singna yengsinkhre. Nimit nini ki khongchatta Supreme Court ki judge mangana saba awang mathaki team ama ngasi Imphal gi Bir Tikendrajit International Airport a thunglakibaga loinana relief camp singda changjafam loduna leiriba inmate singi phibam judge singna haktingnana yengsinkhre. National Legal Services Authority ki executive chairman oibatanatana Supreme Court ki judge su oiriba BR Gavai na luchingkiba team aduna Imphal gi airport a thunglabaga High Court of Manipur gi Justice D Krishna Kumar Chief Secretary PK Singh, DGP Rajiv Singh amadi atay makok thongbo official kayana airport manungda makoibu taramno okhi. Ngasi thunglakiba Supreme Court ki judge mangagi team aduda Justice BR Gavai yauna Justice Bikramnath, MM Sundres, KB Viswanathan amadi Justice N Kotesor yaurakhi adubu khongchat asida Justice Surya Kanti di yaurakhidre. Imphal gi International Airport ta ngaihak leramlaba matungda team asna Churachandpur tamna helicopter da chatkhi. Tungda team aduna Churachandpur gi Tuibong da leiriba headquarter 27 sector Assam Rifles da thungki. Tungda Churachandpur gi Tuibong da pangthokpa legal services camp, health camp, legal aid clinic amadi relief camp ki polam sing yanthokpagi thoram da saruk yakhibaga loinana tungda team asna Churachandpur gi mini secretariat su chatkhi. Ngasigi Churachandpur khongchat aduda Justice N Kotesor di khongchat aduda yawkhide adumakpu team asna Moirang College ta hangliba relief camp ta yengsinba lakpadadi mahaksu saruk yagani hairi. Hauzik leiriba Manipur gi situation asida delimitation process pangthokpa yaroi folks. Manipur, Nagaland amadi Arunachal Pradesh ta pangthokadaba panduna lakpa delimitation process adu pangthoknaba handak Supreme Court of India na Central Government ta haukiba March tang 13 ta pikiba order amagi matung inna tha ahumgi manungda delimitation exercise tawgadabani haiba wafam asi Manipur gi case tadi kupthana khana ningai oi. Hauzik oiriba Manipur gi kanglop ki charang nariba matam asida mikokta yumfam oiduna pangthokpa delimitation tawba haibasi achauba singnaba ama oigani. Ground reality yengdana situation asida enumeration tawba matamda achumba data fangba puthokpa ngamloi. Delimitation ka law and order ga yamna mari leinai haina Federation of Civil Society Organization Fox Manipur na thokpa cherol amana phongdorakli. Cherol aduna makha taraduna high fivem asida delimitation exercise pangthokpa taragadi khundaminariba ethnic community singi marakta misunderstanding thoktuna hena charang na fivem ama tholakpa yabagi akiba lei hainingi. Loinana National Register of Citizens NRC tawduna
scientific oiba data da yumfam oiba delimitation process pangthokpa natragadi Federation of Civil Society Organization Fox Manipur na yaba ngamloi hairi. State asiga yumthang nariba Myanmar da pro-democracy amadi military junta aniki marakta thokliba civil war asna maram oiraga state asigi Churachandpur, Tingnopal, Chandel amadi Kamjong district singda illegal oina changsilakhiba singna state asida demographic imbalance thokali haibagi report sing mayek singna leirabani. State asiga yumthang nariba Myanmar ga lona riba sanglaba porous border gi khudong chaba lauduna migrate tarakiba illegal immigrants sing namaram oiraga ngasi Manipur da thokliba thakunithoi mapung faraba crisis asiga chauna mari leinai amadi thokan bani haiba wafam Union Home Minister Amit Sahana parliament ta phongdokhiba leirabani. Masigi mathakta state asigi maru oina chin Kuki Singna khundaba mafam singi protection amadi reserve forest singda recognize tawdaba kul village samapan kuntra mari nauna tasilakli haibagi mayek senglaba report su state lengakta leirabani amasung assembly constituency anida unnatural oiba voter listing kuntra ka taret hengalakpagi wafam su leiri. Federation of Civil Society Organization Fox Manipur na delimitation process ki mayokta leite masadi Indian Constitution ki provision amagi makhada tangkak naina assembly constituency sing amadi parliamentary constituency sing masing hengalakpagi matung inna nauna constituency sing boundary lepthokpagi process amani. Adum oinamak hauzik oiriba Manipur gi charangnaba phibam asi stable tawraba matungda amadi illegal immigrants sing NRC tawduna amadi khandoktuna asengba achumba chapchaba accurate oiba data ama hana puthoktana nampuda tawrakpa taragadi madu lamdam asta khundaminariba yelho furup indigenous people sing namthaduna mitop singda khudong chaba piba delimitation process ama oina thokani. Aduna leiriba sentiments sing asi seriously laudana amasung tahana pangthokpa delimitation process amata Manipur gi miyamna yaba ngamloi. Delimitation asi all India gi oina blanket method sizinaba yaroi state ki oiba tonganba dynamics amadi problem khangna tawbana hena aphaba oigani haina su jerol aduna makha tarakli. Sandorakliba African swine fever ngakthoknaba Jackson thorang lokhat haningi. Yumthang nariba Nagaland gi Yachem village da African swine fever paktaknana sandorakliba asigi Jackson thorang Manipur lenga ki mari leinaba department na lokhat piu. Awang Sekmai area fauraga National Highway number 37 Imphal Dimapur Road asida ahing nungthil naidina sa yen pusilakli masina maram oiraga lamdam asomda sa yen maru oina ok loinariba farmers singda mipaiba phaunare maru oina mapandagi pusilakliba sa yen sing mari leinaba department singna ningthina check tawbiu loinana veterinary department na African swine fever asigi Jackson thorang sing farmers singda khanghanbiu loinana Awang Sekmai amadi akoibada leiriba miyam farmers singda su awareness bibiduna tangai fadaba Jackson thorang sing paikhathanbiu haina UCM Awang Sekmai gi chairman na mari leinaba singi puming chingsilakli. Supreme Court Judges Delegation Singi Manipur Khongchat Taram na Ogli Jairam Ramesh. Supreme Court ki Judges taruk na saba delegation ama irang mayok na riba Manipur State ta lakiba khongchat adu Indian National Congress na taram na OE hay na Congress ki MP Jairam Ramesh ta phongdokre. Mahak na hay ay na Supreme Court ki Judges taruk na nongmagi khongchat ta irang mayok na riba Manipur da lakliba si welcome tawi ay na thazay madudi Manipur da athuba matamda all party delegation amadi government na Manipur da chatpa ngamlagani. Mahak na hay ay ki Prime Minister Narendra Modi April anida Bangkok ta chatkani mahaki khongchat asi Bangkok via Manipur chatkadabani. Ay na Act East policy pamlabadi ay na Manipur dagi act tawgadabani maramdi Manipur asi East Asia gi gateway ni. Home Minister Amit Sahana Mizoram da chatli Prime Minister Narendra Modi na Assam da chatli adubu makoy anina Manipur da di chatti haina maral sikhi. Manipur da tangdu laita bahanjilakpa matam kuina changkhigani Manipur gi oina aikoi puna hotnaminaba mathau tai. Masigi amatang ngairaba lambidi nauna election pangthokpani. Manipur gi oina thokliba irang asi political solution tawba darkar oi adubu BJP na leiriba makai political solution tawrakani thazadi haina Jairam Ramesh na phongdokhi. Amaromda delimitation gi wafam paladuna mahak na hai nauna census tawdriba makai delimitation tawba yaroi. Atal Bihari Bajpai gi matamda amend tawkiba constitution gi matung inna 2026 ki matungda ahanba census puthoklaba matungda delimitation tawgadabani. Masina hairiba asi delimitation asi 2031 da tawgadabani haibani. Hairiba constitutional amendment asi 2002 da tawkibani. Masina maram oiraga 1971 dagi hauna Bharat pumbada delimitation tawba thingduna lagli. Delimitation karamba matamda pangthokani haibagi wafam palladuna mahak na hai chahi mari di hawkre nupigi reservation amasung Lok Sabha seat yenabagi delimitation darkar oiribra haina mahak na lengak asida hangli. Mahak na hai makoy na ngami haiduna state singda family planning tawbugum state singda maral siba yaroi. Delimitation tawbu matamda state ayambana makoy gi seat sing mangani. 2025 ki population yenglaga delimitation tawrabadi state singi representative sing soidana mangani. Maramdi state ayambana family planning tawbuda mai pakre. Makoy sing asi chairak pigadabani madu sukya yaba ngamloi haina mahak na phongdokhi.
Masagi Loufam Da Kuki Singna Yungsilakpa fleki photo namluba laumi ama pulis na Fajinlure. Masagi Loufam Da Kuki Singna Yungsilakpa fleki photo namluba laumi ama Kuki Singi khulmaya naksina changsili haibagi maralda pulis ki lockup ta ngaihak thamlaba matungda imung manunggi miyoi singda sinakre. Pulis tagi fangba pauda thaudok asi ngasi ayuk Imphal West District ke Sekmai Police Station gi manung chanba khulkhul sabal laikai maningda thokibani. Laumi adugi maming ngangbam Ranjit Elias Toma chahidi fuhumdoi apokpa NJ Tomsing kawi khulkhul sabal laikai digini. Mahaki Loufam adu khulkhul sabal laikai maning amasung Kuki khul leiri pokpi champhaiga tainabada leibadi Mahaki Loufam adu mamang chahidagi Kuki Singna tractor sijinaduna khoidoklaga lau uba hokibani hairi. Adubu mahak masagi Loufam adu Kuki Singna makhoigi flag yungsile haiba pau tabadagi afaphata kanthaduna ngasi ayuk pung 10 makhairom taba matamda mobile phone dagi photo kapnaba changsilubani. Kuki Singna Yungsilamba flag sing adu photo kaplingai mahakpu CRPF na fabani aduga 57 suba Mountain Division gi personnel singda sinarapani. 57 suba Mountain Division na amuk Sekmai Police Station na pulaklaga sinarapani. Mahak na mathwai chak na namluba photo sing adudi 57 Mountain Division gi personnel sing na delete tauki hairi. Ngangbam Ranjit ngaihak Police Station gi lockup ta thamlaba matungda imung manunggi miyoi singda sinakibani hairi. Irang asiga mari lenana PM da wahang kaya hangli. Irang na sokalaba state asida karamba matamda Manipurda lakadoribano haina Prime Minister Narendra Modi da Manipur Pradesh Congress Committee MPCC gi President MLA Kaisam Meghachandra wahang kaya hangli. Meghachandra microblogging platform X sa thagatpa post amada mahak na hai Churachandpur da labor relief camp ta leibi chahi nauribi nupi macha amabu tamthina hatok pikhiba asigi justice miyam na pamli. Asiguma thodok asi adumak thoklaga leigadoribra haiduna Supreme Court amasung High Court of Manipur gi judge singna relief camp ta chatuna yengsiliba asida miyam na justice haibadu fanghangani haina asa tauri. President rule manung asida thokliba thodok sing asida President of India amasung Manipur gi governor dagi wahi ama phawba phongdoktri. Masiga chap manana Union Home Minister na sutumina leisili haina maral sikhi. Chahi ani suraklaba irang asida sokhalaba nupi angang singi fibam asi PM na laktuna yengsinbiu. Relief camp ta leiriba angang sing asi kayam kuina mayumda hanjinba yadana leigadoribano nupi angang sing ngakpi senbiba yauduna kayam kuina relief camp sing da leigadoribano amadi PM na state asida lakpa fawba ngaihalaga thamgadoribra hairaduna karamba matamda state asida lakadoribano haina Prime Minister Narendra Modi da amuk hana hangki. Center dagi lakliba central scheme sing asi mamingtagi oina photo khara thagatlaga lauthoknaba hotnagumsi MP Bimol. District Administration Imphal East na sinduna District Development Coordination and Monitoring Committee manungda mifam ama ngasi Porompa DC Office Complex Panchayat Bhavan da pangthokre. Thoram aduga mari lenana Lok Sabha gi MP Angomcha Bimol akoijam na phongdokhibada center dagi lakliba central scheme sing asi mamingtagi oina photo khara thagatlaga lauthoknaba hotnagumsi. Thadarakliba scheme sing asi mapungfana thabak oina pangthoklabadi kanaba phajana phangani. Loinana District Administration amana adu hairi haiduna piraklabasu ningthina verification tawraga scheme sing asi paikhatlabadi lamdam asida leiriba chakthung fithum draba kaya asi chawna kokhanba ngamgani. Loinana hiram asigi matangda thabak tawriba official amadi mari leinaba khudimangna matamgi matung inna District Administration da mathau taba information gi damak kaurakpada thauna leina amadi mari leinaba i pau piba changi haina phongdokhi.